Mua cái chứ ấy cùng này với cùng đồ nhau đây. Còn những cái cùng này này. Ai không muốn lên về. Đây làm ăn đồ đây theo ngạc kiệt thứ sao không? Em đúng ai nó. District manung chana laiba akhoi mobile cap ka mari lainana ai video ong khitang miyam gi mafamda kudol tamjage ado ai video sibu mayam loi phawdang yengbinaba punama ki mafamda haijari ri mafam ase hundung dani ado hundung sidagi amu akhoi mobile cap ta changada haitare ado mayam mobile cap phawba changbagi lambi ja asi yengminase lambi ji di lore he mobile cap changbai lambi je ai khong maktani Oisina akogi mobile cap sangba da entry ma ka e entry ja kamai to Entry है नियम ada batara logo adu gari gidi kamai to kari gidi parking fees ta full oh masa so bo tungan ba samane oh masa so bo juga Sigi aku betul lagi di local club sih, aku volunteer singa, aku tourist live singa, aku thangai singa. Ini nawa, aku tu interest dekat, mula orang macam suka, ini guide tu juga lagi. Mubah tiap sigi aku betul lagi, aku di youth club, aku di meruat aku volunteer kau. Jadi aku di mubah tiap sida, aku di apik interest free, mula orang aku di macam sida. Lu nanawa coba responsibility malau. Ada kata nombang jaga. Oke ming hana tahay. Lagi ming ayo ko. Hoi. Kai degi. Asi hundung lagi ni. Hundung degi. Hoi. Ado oja sigi moba keno je cap je. Asida ikoi hujik season oi bagi yam lai je natraga adum lak pro mafam je. Oh season oi hujik season hora hai ba tare. Hoi. October asi ya ko bina ko. Hoi. Cap je. Masih ikoi di hujik entry fee lupa apik pa ten lori je. Masih jadum festival na tabu matam da su dum loga. Lodi asi matam sta Matam. Asi lekai gi. Samna akogi mafamda akogi volunteer oina hujik wa to gi mayam ma nana na ko na ko. Ahoi. Tu kan mikro fun chatum lobni. Hoi. Hoi atai matam di loge. Ade matam di lodi. Siang nungai je ngatang unawa fanja wa nungai ko. Ayina santa. Hoi mobati hoi changi haiba matamda ikoi ngasigi mafamje masidigi kuruga mayam ai hujik mobati yore mafam yam tina phajaba mafam amu bai ko mafam jigi yam phajaba ma hairagadi aina ngasi fawa lakwa cap singda yamna angakpa ma haidi foot tara mangadagina kunbu hena wang masi cap siko yengyone loina mafam jigi tourism da hena laning na bagi maram ma hairagadi nakati da yam taw ising ma cheli bogo mafam jigi ising ji yam phajaba haidi limestone gi mathakta akoi gi ising aru ba masian baje masi jina akoi tourist sing haitare akoi laiba akoi lam adventure pamba akoi myam da ena mafam je hanna laning na bagi wakalun ma pawan bai tare mafam je aga na ado mayam ai tongan ba hen ba mayam amu se ke ba kip yengla koi inau mayam ma thinga bai tare inau singi mami na mong tang khangje ge Ai ming rakesh ko. oi Ai ni mo ba. oi Sadan. oi Right chat. oi ke ba oi Ai smart. bas okay adagi eslo la le re ma di adagi ha Ramjit Amarjit oi as yan ngai no me am thina Am yoi am le ko. Am me am ba. Am di ngai yo ba. Không làm cái
ꯑꯩꯒꯤ ꯍꯧꯖꯤꯛ ꯃꯥꯡꯗ ꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯨꯔꯨꯡꯁꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯎꯈ꯭ꯔꯨꯜꯗ ꯂꯩꯕ ꯃꯣꯕꯥ ꯀꯦꯞ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡ ꯑꯗꯣ ꯃꯌꯥꯝ ꯃꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯆꯪꯉꯒꯀꯣ ꯀꯩꯀꯩ ꯂꯩꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯟꯖꯒꯦ ꯃꯌꯥꯝꯗ ꯀꯩꯁꯨꯝꯗꯤ ꯂꯩꯇꯦ ꯑꯗꯣ ꯅꯥꯀꯟꯗ ꯂꯝꯕꯤ ꯑꯅꯤ ꯂꯩ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯤ ꯐꯨꯜꯂꯦ ꯍꯥꯏꯗꯤ ꯒꯥꯏꯗ ꯌꯥꯎꯗꯕꯅꯤꯅ ꯆꯪꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯐꯖꯕ ꯑꯃꯅ ꯃꯁꯤ ꯀꯦꯞꯁꯦ ꯂꯥꯏꯝ ꯁ꯭ꯇꯣꯟ ꯉꯥꯛꯇ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯉꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯐꯣꯟ ꯃꯆꯥ ꯃꯌꯥꯝ ꯂꯩ ꯃꯁꯤ ꯒꯥꯏꯗ ꯌꯥꯎꯗ꯭ꯔꯒꯗꯤ ꯆꯪꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯍꯣꯜ ꯑꯅꯤ ꯑꯃ ꯂꯩꯔꯦ ꯁꯣꯃꯥꯀꯂꯣꯝꯗ ꯑꯃ ꯑꯗꯨꯗꯒꯤ ꯁꯣꯝꯗ ꯑꯃ ꯁꯨꯝ ꯅꯥꯀꯟꯒꯤ ꯍꯣꯜꯁꯤ ꯁ꯭ꯇꯦꯌꯔ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯈꯤꯇꯪ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯁꯣꯝꯗꯗꯤ ꯆꯪꯐꯝ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯐꯨꯜꯂꯦ ꯑꯗꯨꯒ ꯁꯣꯃꯥꯀꯂꯣꯝꯗ ꯑꯃꯒ ꯂꯩꯌꯦ ꯆꯪꯐꯝꯁꯦ ꯃꯊꯛꯁꯤꯁꯨ ꯋꯥꯡꯉꯦ ꯌꯥꯝ ꯆꯥꯎꯕ ꯍꯣꯜ ꯑꯃꯁꯨ ꯂꯩꯔꯤ ꯁꯤꯗ ꯌꯦꯡꯁꯤꯅꯦ ꯑꯁ ꯌꯦꯡꯉꯨꯅꯦ ꯁꯦꯛꯇꯤ ꯃꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯊꯛꯇꯀꯣ ꯀꯦꯃꯦꯔꯥꯁꯤꯅꯗꯤ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯃꯝꯃꯦꯕ ꯃꯐꯝꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁ ꯆꯥꯎꯋꯦ ꯃꯐꯝꯁꯦ ꯅꯥꯀꯜꯗ ꯍꯣꯜ ꯃꯆꯥ ꯌꯥꯝ ꯂꯩꯌꯦ ꯀꯩ ꯆꯪ ꯌꯥꯆꯠꯂꯦ ꯌꯦꯡꯉꯨ थारुन केपनदी खरा कम्फर्टेबल ओइबे हेले संगम चनी ले सिदमगा को याम अदो सिदा पेटंग चंगे येंगे सुम फुजल लेगिने चंगा इन तारनी सिदगिदी मरमदे सिदा मु चंगजल रुरगदीको फरक तारनी मरमदे सिददी गाइड याउगदी चंगु नुमाइगदबु मानदि मैम एदि हम खुबा हाइतारेको आइगी बॉडी तंग खाइ मचा अमा खतनी सिदा चंगुजे अदुबु मथा काबुम लेब्रेंगे मथक्ता जो याम लेदबु माले से लाइम स्टोन ना तो येंगबदा हाइते पाइबा मतमदा को सॉफ्ट वाइबा मक्सुक सुनोवे अदुगा लंखत्ले याम नुगेमस असना तिन मचा याम लैये सिदि याम फरकताय सिगदी सिदुगो मान सि यमने फरकताय सिदि सब सॉल्व हाइतारे को मोगी केपसे ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯎꯈ꯭ꯔꯨꯜ ꯃꯦꯟ ꯇꯥꯎꯟꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 4ꯃꯨꯛꯇꯪ ꯆꯪꯉꯒ ꯂꯩꯕ ꯑꯗꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥ ꯀꯦꯞꯇꯨꯅꯤ ꯃꯁꯤ ꯌꯥꯝ ꯆꯥꯎꯋꯦ ꯃꯁꯤ ꯀꯦꯞꯁꯦ ꯑꯩꯈꯣꯏ ꯐꯤꯠ 15 ꯐꯤꯠꯃꯨꯛ ꯍꯦꯟꯅ ꯋꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯀꯥꯐꯝꯁꯤꯗꯣ ꯑꯁ ꯀꯩꯀꯩꯅꯣ ꯌꯥꯝ ꯊꯥꯔꯛꯑꯦ ꯁꯤꯗꯤ ꯑꯩꯁ इथंदा चंगपति सबुंग लावे अखोई मोबा केपी होरकादे कई पाओगे यम नुवाई अखोई सिना मखल अमनि हाइदा बाबू खेनारे लेरम अखोई अस मणिपुर सिदी अखोई योसनदबो याम वाले अखोई हाइदी मसी मफम मयाम मखन ngakane लेरमी मफम सिदा दो लेरमी मे तोमान बा ngasagi masida leiba rock हाइबदा अखोइना चिन्ना हाइबदा याजु अखोइगे अनोबो एडवेंचर म ओय हानासु मयाम येंगरे अखोइदे सि अनोबो ओय अदुगा फजबसु ओय सरप्राइज ओय हाइ तारेको माने याम फजे याम नमु कावन सि येंगसु साइड लेजिदे वाम फजबा वाम
ꯁꯤ ꯄꯨꯔꯥ ꯀꯩꯅꯣꯅꯤꯀꯣ ꯑꯇꯩ ꯀꯦꯛꯀ ꯁꯤꯒꯤ ꯃꯥꯟꯅꯗꯕ ꯑꯃꯈꯛ ꯍꯥꯏꯔꯒꯗꯤ ꯁꯤꯗꯤ ꯄꯨꯔꯥ ꯔꯣ ꯀꯦꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯖꯥꯟꯅꯒ ꯂꯩꯕ ꯁ꯭ꯇꯥꯏꯜꯗꯣ ꯑꯗꯨꯒꯤ ꯀꯦꯛꯀꯤ ꯁ꯭ꯇꯥꯏꯜꯅꯤ ꯁꯤꯗꯤ ꯑꯗꯣ ꯃꯐꯝ ꯃꯔꯥꯡꯁꯦ ꯐꯖꯩꯌꯦꯕ ꯃꯊꯟꯗꯗꯤ ꯆꯪꯍꯜꯂꯨꯅꯨ ꯑꯩꯈꯣꯏꯁꯨ ꯑꯀꯤꯕ ꯑꯃ ꯐꯥꯎꯏ ꯏꯊꯟꯗꯒ ꯆꯪꯕꯁꯤꯗꯤꯀꯣ ꯅꯪꯃꯦ ꯅꯪꯃꯗꯤ ꯀꯅꯥ ꯊꯣꯛꯂꯛꯇꯧꯅꯣ ꯈꯜꯂꯦꯕ ꯑꯩ ꯃꯣꯕꯥ ꯀꯦꯞ ꯂꯥꯛꯃꯤꯟꯅꯕ ꯑꯩꯈꯣꯏ ꯇꯤꯝꯅꯦ ꯑꯗꯣ ꯉꯁꯤ ꯀꯩꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯤꯅꯣ ꯍꯪꯃꯤꯟꯅꯁꯦ ꯉꯥꯁꯦ ꯑꯣꯏꯅ ꯊꯣꯡꯕ ꯇꯥꯔꯦ ꯉꯁꯤꯒꯤꯗꯤ ꯀꯩꯅꯣꯗꯤ ꯉꯥꯁꯦ ꯉꯔꯥꯡꯁꯨ ꯊꯦꯡꯅ ꯑꯩꯈꯣꯏ ꯂꯥꯛꯑꯕꯅꯤꯅ ꯉꯔꯥꯡ ꯆꯥꯕꯅꯦ ꯉꯔꯥꯡ ꯇꯥꯎꯊꯣꯛꯑꯒ ꯉꯁꯤ ꯄꯨꯔꯛꯄꯅꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯥꯏꯁꯨ ꯑꯉꯝꯕ ꯂꯣꯏꯅꯃꯛ ꯁꯦꯡꯗꯣꯛꯆꯔꯛꯑꯦꯀꯣ ꯁꯤꯗ ꯁꯦꯡꯗꯣꯛꯑꯒ ꯑꯩꯈꯣꯏ ꯁꯤꯗ ꯋꯦꯁꯁꯨ ꯁꯤꯗ ꯂꯩꯔꯦ ꯑꯅꯝꯕ ꯋꯦꯁꯇꯤ ꯁꯤ ꯃꯈꯥꯗ ꯂꯣꯏ ꯊꯝꯃꯕꯅꯦ ꯑꯩꯈꯣꯏ ꯕꯣꯇꯜ ꯀꯩꯀꯥ ꯃꯌꯥꯝꯒꯤꯁꯨ ꯂꯣꯏ ꯈꯨꯝꯒꯠꯆꯔꯛꯑꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯩꯃꯤꯟꯅꯕ ꯒ꯭ꯌꯥꯟ ꯇꯥꯅꯗꯕ ꯑꯃ ꯍꯨꯟꯗꯣꯛꯄꯁꯤꯁꯨ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯑꯗꯨꯝ ꯑꯩꯈꯣই ꯁꯦꯡꯗꯣꯛꯑ ꯂꯣꯏꯔꯦꯅꯦ ꯁꯤ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛꯑꯒ ꯁꯤ ꯄꯣꯠꯁꯤ ꯃꯉꯥꯏꯔꯦ ꯑꯗꯨ ꯃꯉꯥꯏ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯍꯥꯏꯕꯨ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯋꯦꯁꯁꯦ ꯆꯥꯏꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯃꯌꯥꯝꯁꯤꯒꯤ ꯋꯦꯁꯁꯦ ꯑꯩꯈꯣই ꯈꯤꯇꯪ ꯈꯨꯝꯒꯠꯆꯕ ꯉꯝꯕ ꯂꯥꯛꯄꯁꯤꯡꯗꯁꯨ ꯌꯥꯝꯅ ꯍꯥꯟꯅ ꯆꯈꯥꯏꯕ ꯈꯣꯠꯄ ꯈꯔꯗꯤ ꯎꯔꯦ ꯀꯣ ꯑꯗꯨꯕꯨ ꯆꯈꯥꯏꯕꯁꯤ ꯌꯥꯔꯒꯩꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕꯁꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯠꯇꯒꯤꯁꯨ ꯅꯠꯇꯦ ꯄꯨꯂꯞꯀꯤ ꯑꯣꯏꯕꯅꯤना ꯖꯒꯥꯁꯤꯗ ꯂꯥꯛꯄ ꯑꯣꯏꯅ ꯌꯥꯔꯤꯈꯣꯏ ꯑꯁꯤꯗ ꯅꯝꯕꯤꯔꯤꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯞꯇ ꯃꯃꯤꯡ ꯊꯥꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕꯁꯤ ꯌꯥꯔꯤꯈꯣꯏ ꯇꯧꯕꯤꯗꯅꯕ ꯑꯗꯨꯒꯤ ꯄꯣꯠꯅꯤ ꯀꯩꯅꯣꯗꯤ ꯀꯦꯞꯇ ꯃꯃꯤꯡ ꯊꯥꯖꯤꯜꯂꯒ ꯌꯥꯝ ꯐꯖꯕꯁꯨ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏꯗꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯊꯣꯡꯉꯤꯀꯣ ꯑꯗꯨꯕꯨ ꯋꯦꯁꯁꯦ ꯑꯩꯈꯣই ꯃꯁꯥꯅ ꯃꯦꯒꯤꯒꯤ ꯕꯣꯇꯜ ꯄꯨꯖꯔꯛꯏ ꯁꯤ ꯑꯩꯈꯣꯏ ꯄꯨꯖꯈꯤꯅꯕ ꯑꯩꯈꯣꯏ ꯇ꯭ꯔꯦꯛꯀꯤꯡꯒꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯄꯨꯂꯞ ꯑꯣꯏꯁꯤ ꯑꯗꯨꯒ ꯁꯤ ꯑꯃꯣꯠꯄ ꯃꯌꯥꯝꯁꯤ ꯌꯥꯔꯤꯈꯣꯏ ꯁꯦꯡꯗꯣꯛꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯕꯗ ꯃꯌꯥꯝ ꯂꯥꯛꯄꯗꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯗꯨꯝ ꯆꯪꯕꯤꯔꯛꯄ ꯌꯥꯅꯕ ꯑꯗꯣ ꯍꯣꯜꯁꯤꯒꯤ ꯅꯥꯀꯟꯁꯤꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯋꯣ ꯑꯁ ꯈꯨꯐꯖꯕ ꯑꯃ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯁꯤ ꯃꯄꯥꯟꯗ ꯀꯩꯀꯩ ꯌꯥꯝ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯍꯟꯗꯛꯇꯗꯤ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯕꯗ ꯂꯣꯏ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯈꯤꯇꯪ ꯐꯪꯉꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯂꯣꯏꯅꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯄꯨꯝꯅꯃꯛ ꯌꯥꯏꯐꯃꯤꯟꯅꯔꯁꯤ